Churachandpur district ke manung sana laiba Maukot village da security ke apunba combined team amana thiba humbagi thabak sathabada khulai paiba sengna losinduna thamlamba oigini haina singnaba .303 rifle ama nomai asige ahangba magazine ama 9mm pistol ama nomai asige ahangba magazine ama fagat pangamle hairi. Admission open Kanchipur da laiba IPS Imphal Public Higher Secondary School gi academic session 2025 gi registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international gi thakta education icon gi mingthon piduna ikai khumna biraba founder principal gi makhada school amadi boarding da mahai tambiriba school amani school asina boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikhre ngasimak adom gi angang singbu Kanchipur da laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adom gi lengdraba lani haibasi kaubiganu.